scientist ki experiment amada ising teng amagi mayai sapsana transparent board ama khazille oi thangba side asina nga hing saba aso nga ama thamle aduga right side asom na nga masa khara thadare chaing saba nga aso wasina nga masa singa si ubada mapangal fudok laga sage haina honabda khari ba board asida yaisil laga tare amona sana ba try tro me adubu hana gi film da dum tai hanjin honabada are matar me sumna hanjin khari ba board asi nang khaina honabada nga asi sokle saina fangle ona thangda masada aki ba fawde nakal da tumina dasalaga laikre matang asida khangudana scientist asina khari ba board adu lokthoklammi hauji tinga macha sing adu magi hek mamangda nakanda question chelaga yam free oina leire adubu saing sa ba nga chowa sina nga macha sing adu chana ba try fawo tawkhidre mahak lambana di loirebani adubu maya fawo ka thokidre maramdi magi mamangda lari ba nga macha sing asi magi wakhalda achoba pallamana khajin khre mit kharani gi matungda saing sa ba nga asi sa da mana maram oiraga sire masini akhoi miyoi bigi wakhal lari ba apapun apan ba mayam asi akhoi gi punsida hairi ba pallasi leite masi akhoi gi wakhal na pohon mangatane punsida amukhak maithiba matamda akhoi na khanjai madudi akhoi punsida amuhanna mai pakpa ngamlaroi haina adubu khangjinbiyu adongi wakhalda kiduna leiba palladu tasengna leiramdabsu yai amuktang oresu honaduna try tawiyu maramdi masina adongi punsigi mai pakna lambi oirambasu yai